ꯇꯣꯝꯕ ꯀꯧꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯆꯝ ꯆꯝꯖꯩ, ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯇꯧꯕ, ꯃꯔꯝ ꯃꯣꯛꯄꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏ꯫ ꯃꯥꯒꯤ ꯍꯦꯛ ꯃꯊꯛꯇ ꯃꯌꯥꯝꯕ ꯑꯃꯒ ꯃꯆꯦ ꯑꯃꯒ ꯂꯩ꯫ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯑꯃꯗꯤ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯖꯕ ꯏꯆꯝ ꯆꯝꯖꯕ ꯑꯣꯏ꯫ ꯇꯣꯝꯕꯅ 10 ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯕ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤ ꯇꯣꯝꯕꯒꯤꯅ ꯃꯇꯩꯃꯁꯨ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯣꯏ, ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯀꯜꯂꯤ, ꯃꯇꯩꯃꯁꯨ ꯑꯗꯨꯝ꯫ ꯑꯗꯨꯒ ꯇꯣꯝꯕꯅ 12 ꯂꯣꯏꯔꯛꯄꯗꯅ ꯃꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ 12 ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜꯗ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯅꯕ ꯃꯄꯥ ꯃꯃꯥꯅ ꯏꯝꯐꯥꯜꯒꯤ ꯕꯔꯥ ꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯄꯪꯂꯤꯕ ꯏꯆꯝ ꯆꯝꯖꯕ ꯑꯗꯨ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯂꯨꯅ ꯇꯧꯏ꯫ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ, ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ꯫ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯁꯨꯁꯤꯂꯥ ꯀꯧꯏ꯫ ꯁꯨꯁꯤꯂꯥ ꯀꯨꯆꯨ ꯀꯨꯃꯦꯟ ꯌꯥꯝꯅ ꯐꯖꯩ, ꯁꯝ ꯉꯥꯡꯇꯛ ꯇꯧꯔꯒ ꯀꯦꯔꯒ ꯂꯩꯕꯗ ꯌꯥꯝꯅ ꯐꯖꯩ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯌꯥꯝꯕꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕꯒꯤ ꯂꯩꯈꯤ꯫ ꯑꯗꯨꯅ ꯁꯨꯁꯤꯂꯥꯒ ꯃꯃꯥꯒ ꯃꯄꯥꯒꯇꯪ ꯂꯩ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯆꯥꯎꯅ ꯇꯧꯏ, ꯁꯦꯟ ꯊꯨꯝ ꯐꯖꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯇꯣꯝꯕꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯂꯨꯔꯒ ꯂꯥꯛꯄ ꯑꯁꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯛ ꯄꯨꯔꯛꯏ, ꯑꯗꯨꯒ ꯌꯨꯝꯕꯨꯗꯁꯨ ꯃꯌꯥꯝ ꯄꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯤꯅ ꯁꯨꯁꯤꯂꯥꯒ ꯇꯣꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯀꯧꯉꯥꯡꯕ ꯇꯧꯔꯛꯏ꯫ ꯁꯨꯁꯤꯂꯥ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯦ꯫ ꯅꯣꯡꯃꯗꯤ ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯒꯤ ꯔꯨꯝꯗ, "ꯇꯣꯝꯕ, ꯇꯣꯝꯕꯧ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯤꯒꯦ?" "ꯇꯥꯏꯌꯦ, ꯀꯩ ꯍꯥꯏꯒꯦ ꯁꯨꯁꯤꯂꯥ?" "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯊꯕꯛ ꯂꯩꯒꯗ꯭ꯔꯣ? ꯑꯗꯨ ꯍꯪꯒꯦꯅ ꯂꯥꯛꯄꯅꯦ." "ꯂꯩꯇꯦ, ꯀꯩ ꯂꯩꯒꯦ?" "ꯑꯗꯨꯗꯤ ꯅꯪ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯕ꯭ꯔꯥ? ꯍꯩꯔꯗꯤ ꯍꯣꯔꯦꯟ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯃꯤꯟꯅꯧꯁꯦ꯫ ꯏꯊꯟꯇ ꯆꯠꯄꯗꯣ ꯌꯥꯝ ꯇꯟꯕꯒꯤꯅꯦꯕ. ꯑꯗꯨꯅ ꯆꯠꯂꯨꯁꯤꯀꯣ? ꯅꯪꯒ ꯆꯠꯂꯗꯤ ꯕꯕꯥ ꯍꯣꯏꯅꯁꯨ ꯌꯥꯔꯛꯀꯅꯤꯕ, ꯑꯗꯨꯏꯅꯦ." ꯇꯣꯝꯕ ꯏꯑꯥ ꯇꯧꯔꯒ, "ꯊꯧꯕꯕꯨꯗꯤ ꯍꯩ꯫ ꯀꯩ ꯂꯝꯗꯅꯣ?" "ꯂꯥꯞꯇꯦꯗ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯣ, ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯁꯤꯂꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤꯒ ꯄꯨꯟꯗꯕ, ꯑꯁꯨꯝꯅ ꯁꯨꯁꯤꯂꯥꯅꯒ ꯀꯣꯏꯗꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯤꯍꯨꯟ ꯀꯥꯁꯨ ꯗꯪ ꯆꯣꯡꯂꯗꯨꯅ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯑꯃꯗ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯁꯨꯁꯤꯂꯥ ꯇꯣꯝꯕ ꯀꯧꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯇꯣꯝꯕ, ꯂꯣꯏꯁꯤꯜꯂꯕꯣ? ꯂꯥꯛꯑꯣ ꯆꯠꯂꯁꯦ." "ꯂꯣꯏꯔꯦ ꯑꯩꯁꯨ." ꯇꯣꯝꯕ ꯊꯣꯛꯂꯛꯏ, ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ꯫ ꯁꯨꯁꯤꯂꯥꯗꯤ ꯌꯥꯝꯅ ꯀꯦꯅ ꯑꯀꯧꯕꯤ ꯗ꯭ꯔꯦꯁ ꯑꯃꯗ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯇꯣꯝꯕ ꯍꯥꯏꯐꯦꯠ ꯃꯤꯠꯆꯤꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯥꯡ ꯊꯥꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯗ ꯒꯥꯔꯤ ꯁꯣ ꯄꯤꯔꯛꯏ꯫ ꯇꯣꯝꯕ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯇꯣꯝꯕꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯁꯨꯁꯤꯂꯥ ꯃꯅꯤꯡꯗ ꯇꯣꯡꯈꯠꯂꯗꯨꯅ ꯊꯧꯕ ꯍꯧꯏ꯫ "ꯇꯞꯅ ꯊꯧꯀꯣ ꯇꯣꯝꯕ." "ꯊꯧꯒꯦ." "ꯑꯗꯨꯝ ꯊꯧꯑꯣ, ꯑꯩ ꯃꯐꯝ ꯍꯥꯏꯔꯛꯀꯦ." "ꯑꯗꯣ ꯇꯣꯝꯕ, ꯅꯣꯏꯒꯤ ꯂꯝꯗꯤ ꯀꯌꯥꯝ ꯂꯥꯞꯄꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ?" "ꯂꯥꯞꯄꯦ, ꯈꯔ ꯑꯗꯨꯝ ꯂꯥꯞꯄꯦ. ꯑꯗꯣ ꯑꯩꯗꯤ ꯍꯟꯒꯠ ꯍꯟꯗ ꯆꯠꯃꯟꯗꯅ ꯏꯅꯛ ꯅꯛꯑꯦ ꯍꯧꯖꯤꯛꯇꯤ." ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯇꯧꯕ ꯑꯗꯨ ꯇꯣꯝꯕꯗꯤ ꯃꯤꯍꯨꯟ ꯐꯥꯊꯕ ꯉꯝꯗꯅ ꯆꯣꯡꯂꯝꯃꯤ꯫ ꯁꯨꯁꯤꯂꯥꯅ ꯅꯣꯡꯃ ꯅꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯅ ꯕꯔꯊꯗꯦ ꯃꯐꯝ ꯌꯧꯔꯦ꯫ ꯃꯕꯥꯅꯤ ꯒꯥꯔꯤ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯗꯤ ꯑꯍꯥꯟꯕꯅꯤ ꯕꯔꯊꯗꯦ ꯌꯥꯎꯕ, ꯑꯗꯨꯅ ꯏꯉꯥꯎ ꯉꯥꯎꯏ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯂꯥꯅ ꯃꯅꯥꯛꯇ ꯂꯩꯕꯅ ꯈꯔꯗꯤ ꯐꯩ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯃꯥꯟꯅꯕꯤꯈꯩꯅ "ꯅꯣꯏ ꯁꯥꯏꯔꯣ" ꯀꯥꯏꯅ ꯁꯨꯁꯤꯂꯥꯗ ꯂꯛꯅꯕꯗꯨ ꯇꯣꯝꯕꯗꯤ ꯃꯥꯏ ꯈꯉꯥꯡꯈꯩ ꯏꯀꯥꯏꯕꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯁꯨꯁꯤꯂꯥꯅ꯫ ꯑꯁꯨꯝꯅ ꯕꯔꯊꯗꯦ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯇꯣꯝꯕ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯇꯣꯝꯕ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥꯁꯨ ꯒꯨꯗ ꯅꯥꯏꯠ ꯇꯣꯝꯕ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯨꯁꯤꯂꯥ ꯅꯣꯛꯃꯤ ꯆꯪꯈꯤ ꯃꯥꯒꯤ ꯀꯥꯗ꯫ ꯇꯣꯝꯕ ꯇꯨꯝꯕ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯁꯨꯁꯤꯂꯥꯕꯨ ꯄꯥꯝꯕꯒꯨꯝ ꯐꯥꯎꯔꯤ ꯇꯣꯝꯕ꯫ ꯁꯨꯁꯤꯂꯥꯁꯨ ꯇꯣꯝꯕꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯕꯨ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯄ, ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯣꯝꯕꯒꯕꯨ ꯆꯠꯂꯕꯗꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯨꯁꯤꯂꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯍꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯅꯨꯄꯥ ꯅꯍꯥ ꯂꯥꯛꯇꯨꯅ ꯁꯨꯁꯤꯂꯥꯒ ꯄꯨꯟꯕꯗꯨ ꯌꯥꯝꯅ ꯁꯥꯎꯕ, ꯈꯣꯏꯗꯧ ꯊꯤꯠꯄ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯅ ꯁꯨꯁꯤꯂꯥꯕꯨ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯨꯁꯤꯂꯥꯅꯁꯨ ꯇꯣꯝꯕꯕꯨ ꯄꯥꯝꯂꯛꯂꯦ꯫ ꯏꯆꯝ ꯆꯝꯕ, ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ꯫
ꯑꯗꯨꯕꯨ ꯁꯨꯁꯤꯂꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯃꯥꯗꯤ ꯈꯔ ꯃꯆꯥꯅꯨꯄꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯅꯣꯡꯃ ꯇꯣꯝꯕꯒ ꯁꯨꯁꯤꯂꯥꯒ ꯇꯣꯝꯕꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯏꯝꯐꯥꯜ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯗ ꯃꯈꯨꯜꯗꯒ ꯂꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯃꯥꯟꯅꯕꯁꯤꯡꯅꯒ ꯅꯪꯗꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯄꯣꯡꯊꯣꯛꯆꯩ꯫ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯁꯨꯁꯤꯂꯥꯕꯨ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ꯫ ꯁꯨꯁꯤꯂꯥꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯅ ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯕ ꯈꯝꯕꯟꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯗꯕꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯇꯣꯝꯕ ꯁꯨꯁꯤꯂꯥꯅ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯅꯣꯏꯗ ꯆꯪꯂꯨꯁꯤ ꯍꯥꯏꯅ ꯆꯪꯂꯨꯏ꯫ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝ ꯑꯃꯗ ꯊꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯇꯣꯝꯕꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯗꯨ ꯀꯌꯥ ꯍꯔꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯁꯨꯁꯤꯂꯥꯒ ꯇꯣꯝꯕꯒ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯁꯨꯁꯤꯂꯥꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯧ ꯅꯍꯥ ꯈꯨꯗꯤꯡ ꯌꯦꯡꯕ ꯂꯥꯛꯅꯩ꯫ ꯑꯎꯟꯄꯣꯠꯀꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯆꯥꯄꯣꯠ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ, ꯐꯖꯅ ꯇꯧꯏꯒ ꯇꯧꯗꯦꯒ, ꯅꯨꯄꯤ ꯀꯝꯗꯧꯏ, ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯐꯕ ꯋꯥꯗꯤ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯅꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯨꯁꯤꯂꯥ ꯑꯍꯥꯟꯕꯗꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃꯒꯤ ꯐꯖꯕ ꯃꯇꯧ ꯇꯧꯔꯝꯃꯤ꯫ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯈꯤꯇꯪ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯏ꯫ ꯇꯣꯝꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯏꯝꯐꯥꯜ ꯅꯨꯄꯤ ꯂꯧꯔꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯏ꯫ ꯁꯨꯁꯤꯂꯥꯅ ꯌꯥꯍꯧ ꯈꯤꯇꯪ ꯊꯦꯡꯕꯗ ꯇꯣꯝꯕꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯀ ꯁꯠ ꯁꯠ ꯊꯣꯡꯕ, ꯐꯤ ꯁꯨꯗꯣꯛꯄ ꯇꯧꯏ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯇꯣꯏꯔꯛꯄꯗꯒꯤ ꯍꯥꯏꯔꯨꯕ ꯉꯥꯡꯂꯨꯕ ꯇꯧꯔꯨꯔꯕꯁꯨ ꯏꯃꯥ ꯏꯝꯐꯥꯜꯗꯗꯤ ꯂꯣꯏꯅ ꯇꯧꯅꯩ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯕꯨ ꯇꯧꯗꯕꯒꯤ ꯋꯥꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯁꯦꯟ ꯇꯥꯟꯅꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ꯫ ꯇꯣꯝꯕꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯕꯁꯨ ꯁꯨꯁꯤꯂꯥꯗꯤ ꯐꯣꯟ ꯃꯦꯠꯇꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯇꯣꯝꯕꯅ ꯊꯕꯛ ꯑꯃ ꯍꯥꯏꯔꯨꯔꯕꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯣꯟꯗꯨꯅ ꯅꯤꯡꯉꯥꯏ ꯍꯦꯛꯇ ꯇꯧꯏ꯫ ꯑꯗꯨꯅ ꯁꯨꯁꯤꯂꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯇꯣꯝꯕꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯇꯣꯝꯕꯒꯤ ꯏꯃꯥ ꯕꯕꯥꯅ ꯌꯥꯝꯅ ꯍꯩꯅꯗꯕ, ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯧ ꯑꯅꯤ, ꯇꯣꯝꯕꯒꯤ ꯃꯇꯩꯃꯁꯨ ꯁꯨꯁꯤꯂꯥꯒꯁꯨ ꯀꯌꯥ ꯃꯥꯏ ꯆꯥꯅꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯑꯍꯜꯉꯩꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯄꯗ ꯁꯨꯁꯤꯂꯥꯒ ꯃꯆꯦ ꯑꯗꯨꯒ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯁꯨꯅꯤꯡꯗꯕꯤ, ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯅꯤ꯫ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯃꯨꯡ ꯅꯠꯇꯦ ꯈꯪꯂꯦꯗꯅ꯫ ꯂꯋꯥꯏ ꯅꯨꯄꯤ, ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ, ꯅꯪꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦ꯫ ꯁꯨꯅꯤꯡꯂꯒ ꯁꯨꯒꯅꯤ, ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯅꯊꯧ ꯅꯠꯇꯦ꯫ ꯃꯀꯨꯕꯣꯛꯀ ꯃꯅꯦꯝꯄꯣꯛꯀ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯑꯥ ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯏꯅꯦ, ꯅꯕꯥꯅꯤꯒꯤ ꯅꯈꯣꯜꯗꯣ, ꯃꯤꯒꯤ ꯃꯃꯥꯡꯁꯤꯗꯀꯣ꯫ ꯑꯗꯨꯕꯨ ꯃꯧ ꯑꯅꯤꯗꯨ ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯀꯨ ꯃꯅꯦꯝꯄꯣꯛꯅ ꯀꯟꯅ ꯆꯩꯔꯝꯃꯤ꯫ ꯌꯥꯔꯦ ꯇꯣꯛꯑꯣꯅꯦꯍꯦ ꯃꯧ ꯑꯇꯣꯝꯕꯤ, ꯅꯪꯅ ꯑꯉꯥꯡꯅꯤ, ꯅꯪꯅ ꯈꯔ ꯍꯜꯂꯨꯅꯦ꯫ ꯃꯧ ꯑꯍꯟ, ꯅꯪꯁꯨ ꯀꯥꯗ ꯆꯪꯈ꯭ꯔꯣ, ꯅꯄꯥꯁꯦ ꯁꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏꯀꯣ ꯅꯣꯏ꯫ ꯁꯨꯁꯤꯂꯥꯅ, ꯏꯃꯥ, ꯋꯥ ꯉꯥꯡꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯒꯅꯨ꯫ ꯍꯩꯃꯥ, ꯀꯔꯥꯏꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯒꯦ? ꯑꯩꯅ ꯈꯠꯅꯒꯅꯨ, ꯅꯪꯅ ꯑꯉꯥꯡꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ ꯍꯥꯏꯕꯁꯤꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯀꯧꯕ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦ꯫ ꯃꯃꯥ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯪꯁꯨ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯕ ꯃꯇꯧ ꯑꯗꯨꯗ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯀꯣꯛ ꯄꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯣꯝꯕꯁꯨ ꯊꯕꯛ ꯍꯟꯅꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯧ ꯑꯅꯤꯗꯨ꯫ ꯃꯆꯦ ꯑꯗꯨꯗꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯕꯒ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤꯉꯩ ꯁꯨꯁꯤꯂꯥꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯨꯁꯤꯂꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯀꯌꯥ ꯍꯩꯅꯔꯣꯏꯗꯣꯔꯤ, ꯑꯩ ꯏꯄꯥꯝꯗ ꯊꯤꯟꯒꯦ ꯊꯤꯟꯕꯤꯔꯣ ꯇꯥꯃꯣ꯫ ꯀꯔꯤꯅꯣ, ꯀꯩꯗꯧꯔꯒꯦ ꯁꯨꯁꯤꯂꯥ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ? ꯑꯩꯗꯤ ꯐꯥꯒꯤꯔꯥ ꯍꯥꯏꯕꯕꯣ? ꯏꯃꯥ ꯄꯥꯕꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏ꯫ ꯅꯣꯏ ꯑꯍꯜꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯇꯣꯝꯕ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯝꯃꯤ꯫ ꯁꯨꯁꯤꯂꯥꯅ ꯃꯆꯦꯒ ꯈꯠꯅꯕꯗꯨ ꯃꯆꯦꯅ ꯐꯨꯒꯦꯒ ꯆꯣꯡꯁꯤꯜꯂꯛꯏ ꯍꯥꯏꯅ ꯇꯝꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯏꯃꯥꯒ ꯕꯕꯥꯒꯅ ꯃꯆꯦꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯕ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯒ
ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯁꯤꯂꯥꯒꯤ ꯏꯁꯧꯅꯦ ꯕꯪ ꯂꯥꯎꯅ ꯁꯧꯒꯠꯂꯛꯏ꯫ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯄꯥꯒ ꯃꯃꯥꯒꯗ ꯁꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯣꯏꯁꯨ ꯁꯨꯁꯤꯂꯥꯁꯦ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯅꯤ꯫ ꯊꯕꯛ ꯇꯧꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯇꯧꯗ꯭ꯔꯁꯨ ꯑꯩꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯣꯏ ꯃꯥꯟꯅꯔꯒ ꯁꯨꯁꯤꯂꯥꯗ ꯇꯧꯔꯤꯁꯦ ꯈꯔ ꯍꯦꯟꯃꯜꯂꯦ꯫ ꯏꯃꯥ, ꯃꯧ ꯑꯅꯤ ꯈꯛꯇꯅꯤ꯫ ꯁꯤꯗꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯌꯦꯡꯂꯕꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤꯅꯣ ꯇꯣꯝꯕ, ꯅꯪꯅ ꯉꯥꯡꯂꯤ ꯑꯗꯨꯅ? ꯃꯆꯦꯒ ꯈꯠꯅꯔꯝꯕ ꯑꯗꯨꯗ ꯇꯣꯛꯅꯔꯣ, ꯅꯪꯅ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯝꯂꯝꯕꯅꯤ꯫ ꯑꯩꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯗ꯫ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤꯒꯤ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯊꯥꯖꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯄꯥꯒ ꯑꯩꯒꯗꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯃꯣꯏꯅ ꯀꯔꯤꯒꯤ ꯈꯠꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ꯫ ꯁꯨꯁꯤꯂꯥꯅ ꯀꯥ ꯑꯃꯗꯒꯤ ꯀꯧꯔꯛꯏ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯗꯨꯗꯤ ꯏꯆꯦꯗꯗꯤ ꯉꯥꯡꯕ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯝꯕ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ, ꯄꯥꯕꯁꯨ ꯌꯥꯔꯦ꯫ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯌꯨꯝꯁꯤꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯦ꯫ ꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯇꯣꯝꯕ ꯊꯕꯛ ꯆꯠꯇ꯭ꯔꯦ꯫ ꯗꯣꯛꯇꯔꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯁꯨꯁꯤꯂꯥꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ꯫ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯅ ꯇꯣꯝꯕꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯇꯣꯝꯕꯁꯨ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯅꯕꯨ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ꯫ ꯃꯀꯨꯕꯣꯛꯅ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯂꯩꯕꯁꯤꯡ ꯑꯗꯨ ꯇꯣꯝꯕꯗ ꯐꯝꯅꯅꯕ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯗ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯕ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯌꯥꯔꯦ꯫ ꯇꯣꯝꯕꯒ ꯁꯨꯁꯤꯂꯥꯒ ꯃꯄꯥꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ ꯏꯃꯧꯗꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯨꯁꯤꯂꯥꯅ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯛꯏ꯫ ꯑꯗꯨ ꯆꯥꯔꯒ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯇꯣꯝꯕꯒ ꯁꯨꯁꯤꯂꯥꯒꯅ ꯇꯧꯔꯤꯕꯗꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯕ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯀꯦ ꯊꯣꯔꯛꯏ꯫ ꯃꯀꯨꯕꯣꯛꯀꯤ ꯗꯨꯀꯥꯟꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯐꯝꯂꯕꯅꯤꯅ ꯁꯣꯝꯗꯅ ꯁꯨꯁꯤꯂꯥ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯐꯣꯟꯗ ꯉꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯁꯤꯗ ꯅꯠꯇꯅ ꯀ꯭ꯋꯥ ꯇꯂꯞꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯂꯒꯅ ꯅꯥꯁꯤꯟꯅꯕ ꯀꯦꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯐꯥꯔꯛꯂꯦ꯫ ꯇꯣꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤ꯫ ꯗꯥꯛꯇꯔꯒ ꯇꯥꯟꯅꯕꯗ ꯁꯨꯁꯤꯂꯥꯗꯨ ꯀ꯭ꯋꯥ ꯇꯂꯞ ꯆꯥꯕ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯇꯣꯝꯕ ꯈꯪꯍꯟꯗꯅ ꯗꯥꯛꯇꯔꯒ ꯇꯨꯃꯤꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ꯫ ꯇꯣꯝꯕꯁꯨ ꯊꯕꯛ ꯆꯠꯈꯤ꯫ ꯁꯨꯁꯤꯂꯥꯁꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯐꯨꯜꯗ ꯀꯦꯔꯒ ꯊꯣꯛꯈꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯦ꯫ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯑꯩꯗꯤ꯫ ꯀꯔꯥꯏꯗꯒꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯧꯁꯤꯜꯂꯨꯗꯅꯅꯦ ꯏꯆꯥꯁꯦ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯝꯐꯥꯜꯗ ꯊꯅꯝꯗ꯭ꯔꯕꯁꯨ ꯐꯒꯗꯕꯅꯤ ꯏꯆꯥꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤꯅꯦ꯫ ꯃꯌꯥꯝꯕ ꯃꯆꯦꯗꯒꯤ ꯃꯥꯅ ꯈꯔ ꯂꯥꯏꯔꯤꯛ ꯐꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯥꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜꯗ ꯊꯝꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯧ ꯑꯍꯜꯅ ꯆꯥ ꯂꯣꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯒ ꯃꯃꯥꯒꯗ ꯄꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯁꯤꯂꯥꯁꯨ ꯍꯜꯂꯛꯏ꯫ ꯃꯁꯝ ꯇꯦꯟꯅ ꯀꯛꯂꯗꯨꯅ ꯀꯂꯔ ꯁꯪꯂꯒ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯏꯇꯩꯃ ꯃꯊꯪ ꯁꯟꯗꯦꯗ ꯀꯥꯎꯒꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥꯅ ꯃꯅꯦꯝ ꯃꯀꯨ ꯂꯩ ꯍꯥꯏꯕꯗꯨ ꯎꯗꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯈꯣꯏ ꯃꯧ ꯅꯠꯇ꯭ꯔꯅꯦ ꯃꯃꯥ? ꯃꯥꯅꯤ ꯀꯩꯅꯣ, ꯁꯨꯁꯤꯂꯥꯅꯤ꯫ ꯅꯪꯁꯨ ꯉꯥꯎꯗꯧꯔꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯀꯩꯅꯣ ꯃꯥꯅ ꯃꯁꯝ ꯃꯅꯥꯒ ꯀꯛꯊꯠꯂꯗꯅ ꯀꯩꯅꯣ ꯁꯪꯖꯤꯟ ꯇꯩꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤꯒ? ꯑꯗꯨꯒ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤꯅꯦꯍꯦ꯫ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯄꯥꯟꯒ ꯊꯣꯛꯀꯗꯕ ꯇꯜꯂꯦ꯫ ꯇꯣꯝꯕ ꯊꯕꯛ ꯍꯜꯂꯛꯏ꯫ ꯃꯃꯥꯅ ꯇꯣꯝꯕꯗ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯀꯩꯗꯧꯔꯤꯃꯥ? ꯀꯩ ꯂꯩꯔꯒꯦ? ꯕꯨꯡꯉꯣ, ꯇꯣꯝꯕ, ꯅꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯂꯕꯅꯤ꯫ ꯏꯃꯧ ꯅꯨꯄꯤ ꯁꯨꯁꯤꯂꯥꯅ ꯇꯧꯔꯤꯕꯁꯦ ꯈꯔ ꯇꯧꯗꯅꯕ ꯍꯥꯏꯌꯨ꯫ ꯃꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯏꯀꯥꯏꯖꯩꯀꯣ ꯇꯣꯝꯕ꯫ ꯁꯨꯁꯤꯂꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯝꯂꯒꯦ ꯏꯃꯥ? ꯑꯩ ꯉꯥꯡꯒꯦꯁꯦ ꯏꯃꯥ, ꯑꯩꯁꯨ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯨꯁꯤꯂꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯝꯗꯨ ꯎꯠꯂꯗꯨꯅ ꯇꯣꯝꯕ ꯁꯨꯁꯤꯂꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯕꯪ ꯂꯥꯎꯅ ꯁꯧꯒꯠꯂꯛꯏ꯫
ꯁꯨꯁꯤꯂꯥ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯝ ꯀꯛꯊꯠꯂꯤꯗꯤ? ꯍꯥ? ꯀꯩꯅꯣꯕ ꯅꯪꯅ ꯁꯪꯖꯤꯜꯂꯤꯗꯨꯅ? ꯅꯪ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯣ ꯍꯥ? ꯌꯥꯝ ꯊꯨꯅ ꯅꯁꯝꯗꯣ ꯑꯃꯨꯕ ꯁꯪꯖꯤꯜꯂꯨ꯫ ꯌꯨꯝꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯄꯒ ꯏꯁꯧ ꯂꯥꯡꯉꯛꯏꯗꯨꯕꯣ? ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯝ ꯁꯪꯗꯕ ꯀꯛꯇꯕ ꯀꯅꯥ ꯌꯥꯎꯔꯤꯒꯦ? ꯅꯣꯏ ꯁ꯭ꯋꯥꯏꯗꯕꯨ ꯊꯥꯏꯅꯒꯤ ꯇꯥꯏꯞꯇ ꯄꯪꯂꯩ ꯂꯩꯅꯕꯒꯤ ꯋꯥꯅꯤ꯫ ꯃꯇꯝꯁꯦ ꯌꯥꯝ ꯍꯣꯡꯂꯕꯅꯤ ꯇꯥꯃꯣ꯫ ꯏꯃꯥꯟꯅꯕꯤꯈꯩꯅ ꯇꯥꯔꯒꯅꯦ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤ ꯃꯥꯟꯈꯤꯅꯤ꯫ ꯇꯣꯝꯕ ꯁꯥꯎꯕ ꯍꯜꯂꯝꯗꯦ, ꯉꯥꯡꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯁꯨꯁꯤꯂꯥꯅ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯀꯩꯅꯣ ꯇꯝꯁꯤꯜꯂꯝꯂꯅꯤ ꯍꯥꯏꯕ꯫ ꯑꯩꯅ ꯉꯁꯥꯏ ꯗꯨꯀꯥꯟ ꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯣꯏ ꯃꯁꯦꯟ ꯆꯥꯒ ꯊꯛꯂꯒ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ꯫ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯇꯥꯃꯣ꯫ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯗꯔ ꯇꯧꯗꯨꯅ ꯇꯣꯝꯕꯕꯨ ꯊꯦꯝꯂꯛꯏ꯫ ꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯥꯎꯕ ꯐꯗꯨꯅ ꯁꯨꯁꯤꯂꯥꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯇꯥꯃꯣ, ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤꯔꯥ? ꯇꯥꯃꯣꯁꯨ ꯗꯨꯀꯥꯟ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯩ ꯏꯊꯟꯇ ꯌꯨꯝꯗ ꯂꯩꯕꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯑꯉꯥꯡꯒ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯑꯩꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯈꯜꯂꯤ꯫ ꯃꯗꯨ ꯐꯔꯛ ꯇꯥꯅꯤꯅꯦ꯫ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ꯫ ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯔꯝꯃꯨ꯫ ꯃꯣꯏꯅ ꯐꯅ ꯉꯥꯡꯂꯁꯨ ꯅꯪꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯂꯥꯟꯗꯕ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯗ꯫ ꯈꯪꯗꯦ ꯇꯥꯃꯣ, ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯑꯅꯥꯕꯁꯤꯁꯨ ꯌꯦꯡꯊꯣꯛꯅꯤꯡꯏ꯫ ꯅꯣꯏ ꯁ꯭ꯋꯥꯏ ꯂꯋꯥꯏꯁꯤꯗꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯌꯦꯡꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯇꯣꯝꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯇꯣꯝꯕꯒꯤ ꯏꯃꯥꯅ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯁꯨꯁꯤꯂꯥꯗ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯧ ꯁꯨꯁꯤꯂꯥ, ꯇꯣꯝꯕꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯔꯥ? ꯀꯩꯗꯧꯔꯦ ꯏꯃꯥ? ꯆꯠꯈꯤꯗ ꯉꯥꯏꯔꯤ꯫ ꯁꯨꯁꯤꯂꯥ, ꯅꯪ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯤ꯫ ꯅꯆꯦ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯒ ꯑꯉꯥꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯏꯃꯨꯡꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ? ꯆꯥꯛꯄꯨ ꯊꯣꯡꯕꯋꯣ ꯑꯃꯕꯨ ꯇꯧꯕꯋꯣ ꯇꯧꯗꯅ ꯂꯩꯔꯤ꯫ ꯅꯪꯅ ꯅꯣꯡꯃꯇ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥ, ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯉꯝꯂꯕꯗꯤ ꯑꯩꯁꯨ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯃꯄꯥ ꯊꯣꯔꯛꯇꯨꯅ, ꯌꯥꯔꯦꯅꯦ ꯅꯣꯏꯕꯣ, ꯇꯣꯛꯑꯣꯅꯦ꯫ ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏꯖꯩꯀꯣ꯫ ꯀꯔꯤ ꯉꯝꯗꯕꯅꯣ? ꯅꯪꯅ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯣꯟ ꯃꯦꯠꯂꯒ ꯅꯣꯛꯄꯗꯤ ꯉꯝꯕ꯭ꯔꯣ? ꯀꯣꯏꯕ ꯆꯠꯄꯗꯤ ꯉꯝꯃꯤꯅꯦ ꯍꯥ? ꯏꯆꯥ ꯅꯨꯄꯥ ꯑꯁꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯃꯥꯡꯉꯕꯅꯤ꯫ ꯀꯔꯥꯏꯗꯒꯤꯅꯣ ꯐꯣꯔꯦꯟ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯅꯅꯦ ꯏꯃꯨꯡ ꯑꯁꯦ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏꯔꯕꯅꯤ꯫ ꯃꯄꯥꯅ ꯆꯩꯕꯗꯒꯤ ꯃꯃꯥꯁꯨ ꯉꯥꯡꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥ ꯇꯣꯝꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯕ ꯍꯧꯔꯦ꯫ ꯇꯣꯝꯕ ꯃꯃꯥꯒꯤꯕꯨ ꯂꯦꯞꯀꯗ꯭ꯔꯥ, ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯇꯥꯒꯗ꯭ꯔꯥ? ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯂꯣꯏꯁꯤꯜꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯕꯒ ꯁꯨꯁꯤꯂꯥꯒꯤ ꯀꯗꯔ ꯍꯧꯔꯦ꯫ ꯆꯝꯖꯕꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯀꯞꯇꯨꯅ ꯇꯣꯝꯕ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯀꯧꯗꯨꯅ ꯃꯃꯥꯒ ꯈꯟꯅꯔꯛꯏ꯫ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯁꯨꯁꯤꯂꯥꯗ ꯈꯠꯅꯕ ꯍꯧꯏ꯫ ꯑꯩ ꯂꯩꯔꯤꯉꯩꯗꯅ ꯅꯣꯡꯃꯇ ꯍꯧꯗꯦ ꯉꯥꯡꯗꯦ ꯍꯥꯏꯗꯨꯅ꯫ ꯇꯣꯝꯕꯒꯤ ꯃꯄꯥꯁꯨ ꯁꯨꯝ ꯈꯥꯝꯂꯝꯕꯗꯒꯤ ꯇꯣꯝꯕ ꯅꯪ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯣ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯅꯁꯨ ꯆꯩꯔꯛꯂꯦ꯫ ꯇꯣꯝꯕ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ, ꯌꯥꯔꯦ ꯃꯣꯏꯒ ꯃꯥꯟꯅꯔꯨꯔꯅꯨ, ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯇꯣꯝꯕꯅ ꯁꯥꯎꯗꯨꯅ ꯁꯨꯁꯤꯂꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯁꯨꯁꯤꯂꯥ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯂꯗꯨꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕ ꯈꯥꯝꯗꯦ, ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯄꯤ ꯇꯥꯅ꯫ ꯁꯨꯁꯤꯂꯥ ꯀꯅꯥꯅꯁꯨ ꯈꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯝ ꯌꯧꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯜꯂꯝꯃꯤ ꯁꯨꯁꯤꯂꯥꯅ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯏꯪꯈꯣꯜ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯗꯤ ꯈꯠꯅꯕ ꯌꯥꯎꯕ ꯇꯟꯕꯗꯒꯤ ꯉꯟꯇꯥ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯩꯃꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯁꯤꯂꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯣꯝꯕꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯀꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯇꯟꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯄꯥꯝ ꯌꯧꯕꯒ ꯃꯀꯨꯕꯣꯛꯀ ꯃꯅꯦꯝꯄꯣꯛꯀꯅ ꯇꯣꯝꯕꯕꯨ ꯊꯦꯝꯂꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯅ ꯊꯦꯝꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯏꯑꯥ ꯇꯧꯗꯨꯅ ꯌꯥꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯝꯕꯗ ꯀꯦꯕ ꯍꯧꯔꯦ꯫ ꯇꯣꯝꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ꯫ ꯃꯄꯥ ꯃꯃꯥꯅ ꯀꯧꯔꯕꯁꯨ ꯂꯥꯛꯑꯣ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯇꯣꯝꯕꯒꯤ ꯃꯌꯥꯝꯕꯅ
ꯇꯣꯝꯕꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯄꯪꯖꯕꯅꯤ ꯈꯟꯅ ꯎꯔꯛꯇꯕ ꯀꯨꯏꯕꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯔꯦ, ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯁꯨꯁꯤꯂꯥꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯌꯨꯝꯗꯁꯨ ꯇꯧꯔꯝꯃꯤ꯫ ꯀꯣꯏꯕ ꯆꯠꯄ, ꯃꯁꯝ ꯇꯦꯟꯅ ꯀꯛꯇꯨꯅ ꯁꯝ ꯁꯪꯖꯤꯟ ꯇꯩꯁꯤꯟꯕ ꯀꯌꯥ ꯑꯁꯤ ꯂꯦꯞꯂꯝꯗꯦ꯫ ꯗꯥꯛꯇꯔꯅꯁꯨ ꯋꯥꯔꯅꯤꯡ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯦꯞꯄꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯅ꯫ ꯇꯣꯝꯕꯗꯤ ꯄꯨꯔꯥ ꯕꯨꯗꯨꯅꯤ, ꯅꯨꯄꯤꯅ ꯐꯖꯅ ꯁꯨꯝꯗꯨꯅ ꯂꯩꯗꯨꯅ ꯄꯨꯔꯤ꯫ ꯃꯃꯤꯠ ꯇꯥꯡꯗꯕ ꯃꯤꯗ ꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕ, ꯐꯝꯃꯣ ꯍꯥꯏꯔꯒ ꯐꯝꯕ, ꯂꯦꯞꯄꯣ ꯍꯥꯏꯔꯒ ꯂꯦꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯨꯁꯤꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯃꯃꯥꯅ ꯉꯥꯡꯂꯝꯃꯤ, ꯇꯣꯝꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ꯫ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥꯗꯁꯨ ꯃꯆꯤꯟ ꯈꯨꯝꯕ ꯂꯦꯞꯂꯝꯗꯦ ꯁꯨꯁꯤꯂꯥ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕ ꯃꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ꯫ ꯍꯤꯗꯥꯛꯁꯨ ꯈꯔ ꯉꯥꯎꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯅꯥꯄꯜ ꯇꯧꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯔꯩ ꯇꯧꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ, ꯏꯇꯥꯎ, ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯕ ꯅꯪꯅꯁꯨ ꯌꯥꯝ ꯃꯨꯛꯂꯛꯀꯅꯨꯗ꯫ ꯅꯃꯥꯅꯄꯥꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯅꯨꯄꯤꯒꯤ ꯃꯔꯛ ꯈꯔ ꯆꯥꯔꯒ ꯋꯥꯒꯁꯨ ꯆꯥꯎ ꯆꯥꯎꯅ ꯉꯥꯡꯂꯤ꯫ ꯅꯇꯨ ꯑꯗꯨꯅ ꯍꯌꯦꯡ ꯇꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯅꯌꯨꯝꯗꯁꯨ ꯆꯪꯕ ꯉꯝꯗ, ꯅꯨꯄꯤ ꯃꯄꯥꯝꯗꯁꯨ ꯂꯩꯕ ꯉꯝꯗ, ꯃꯤꯅꯥꯏ ꯑꯣꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯇꯩ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯐꯨꯗꯣꯏꯒꯤ ꯇꯧꯕꯗꯨ ꯃꯌꯥꯝꯅ ꯐꯥꯅꯔꯝꯃꯤ꯫ ꯃꯥꯅ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯗꯨꯅ ꯑꯣꯏꯅ ꯐꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯏꯗꯤ ꯅꯪꯅꯤꯅꯦ, ꯅꯨꯄꯤꯅ ꯉꯝꯕ ꯑꯗꯥꯃꯣꯔꯥ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯂꯒ ꯃꯨꯛꯇꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯑꯩꯈꯣꯏꯗꯤ ꯐꯅ ꯁꯦꯟ ꯄꯥꯏꯗ꯭ꯔꯕꯁꯨ ꯌꯨꯝꯒꯤ ꯅꯤꯡꯊꯧꯅꯤꯅꯦ, ꯅꯪꯒꯨꯝꯕ ꯅꯠꯇꯦꯅꯦ꯫ ꯅꯇꯨꯅꯦꯅ ꯅꯤꯁꯥ ꯆꯥꯕꯤ ꯑꯃ ꯂꯧꯁꯤꯜꯂꯒ ꯃꯨꯛꯇꯅ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯊꯤꯅ ꯅꯃꯥꯟꯅꯕ ꯑꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯃꯥꯟꯅꯕ ꯈꯔꯅ ꯊꯦꯝꯂꯒ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥꯒ ꯃꯀꯨꯕꯣꯛꯀꯅ ꯇꯣꯝꯕꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯅꯣꯡ ꯉꯥꯟꯕꯒ ꯇꯣꯝꯕ ꯏꯀꯥꯏꯕꯅ ꯊꯕꯛ ꯉꯟꯅ ꯆꯠꯈꯤ꯫ ꯁꯨꯁꯤꯂꯥꯁꯨ ꯐꯖꯅ ꯀꯦꯊꯔꯒ ꯊꯣꯛꯈꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯌꯨꯝꯗ ꯕꯔꯊꯗꯦꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯌꯥꯝꯕꯁꯨ ꯁꯨꯇꯤ ꯊꯣꯔꯛꯇꯨꯅ ꯌꯨꯝꯗ ꯂꯩꯔꯦ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯌꯥꯝꯕꯅꯁꯨ ꯌꯥꯝꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯨꯁꯤꯂꯥꯕꯨ ꯆꯩꯔꯝꯃꯤ꯫ ꯁꯨꯁꯤꯂꯥꯅ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯕ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯐꯨꯒꯦ ꯐꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩ꯫ ꯃꯌꯥꯝꯕꯅ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯔꯒ ꯁꯤꯗ ꯂꯩꯁꯥꯕꯤ ꯁꯥꯗꯅ, ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯕꯨꯗꯨ, ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯀꯥꯗ ꯆꯪꯈꯤ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯆꯩꯔꯝꯃꯤ꯫ ꯍꯦꯟꯃꯜꯂꯤ, ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯈꯠꯂꯝꯃꯤ꯫ ꯇꯣꯝꯕ ꯅꯣꯡ ꯅꯤꯅꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ, ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯁꯨꯁꯤꯂꯥꯒꯤ ꯗꯥꯛꯇꯔꯒꯤ ꯆꯦꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯥꯛꯇꯔ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯁꯨꯁꯤꯂꯥ ꯈꯪꯍꯟꯗꯅ ꯗꯥꯛꯇꯔ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯗ꯫ ꯇꯣꯝꯕ ꯀꯣꯛ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯁꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯌꯨꯝ ꯍꯜꯂꯛꯄꯒ ꯎꯄꯨ, ꯐꯃꯨꯡ ꯀꯔꯤ ꯀꯔꯥ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯏ꯫ ꯇꯂꯞ ꯃꯀꯨ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯁꯤꯂꯥꯅ ꯄꯥꯈꯠꯅ, ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯥꯛꯑꯒ ꯆꯥꯔꯝꯕꯒꯤꯅꯦ, ꯑꯩꯅ ꯆꯥꯕ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤꯀꯣ? ꯅꯆꯤꯟꯗꯨ ꯊꯤꯔꯨꯅꯨꯅꯦ, ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯅꯪꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯧꯕ ꯂꯤꯆꯠ ꯐꯥꯎꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ, ꯑꯩ ꯂꯣꯏꯅ ꯇꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯒ ꯁꯨꯁꯤꯂꯥꯒ ꯌꯥꯝꯅ ꯀꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯈꯠꯅꯔꯝꯃꯤ꯫ ꯁꯨꯁꯤꯂꯥꯅ ꯇꯣꯝꯕꯕꯨ ꯃꯤꯅꯥꯏꯗꯧꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯗ ꯇꯣꯝꯕ ꯁꯥꯎꯗꯨꯅ ꯐꯨꯁꯨ ꯐꯨꯔꯝꯃꯤ꯫ ꯁꯨꯁꯤꯂꯥꯒꯤ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯕꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯪꯒꯨꯝꯕꯅꯁꯨ ꯏꯆꯥꯗ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯣ? ꯅꯌꯨꯝꯗ ꯐꯥꯎꯕ ꯆꯟꯅꯗꯗꯨꯅ ꯁꯤꯗ ꯂꯩꯍꯜꯂꯒ ꯅꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯅꯤ ꯐꯥꯎꯕ ꯈꯪꯗꯕꯗꯣ ꯃꯤ ꯑꯣꯏꯍꯜꯂꯦ, ꯑꯗꯨꯒ ꯅꯪꯅ ꯏꯆꯥꯗ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯃꯤꯅꯥꯏ ꯃꯆꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯀꯨꯕꯣꯛꯀ ꯃꯕꯥꯏꯒꯅ ꯃꯃꯥꯒ ꯁꯨꯁꯤꯂꯥꯒꯗ ꯑꯣꯏꯅ ꯆꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯁꯦ ꯅꯪꯅ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯇꯣꯝꯕ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯂꯦ꯫ ꯃꯃꯤꯠꯇ ꯀꯤꯔꯝꯕ ꯑꯃꯨꯕ ꯐꯤ ꯑꯗꯨ ꯇꯥꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯃꯛꯃꯛ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯄꯥꯒ ꯃꯃꯥꯒꯅ ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯆꯦꯟꯊꯣꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯣꯝꯕ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯒ ꯃꯄꯥꯒ ꯃꯃꯥꯒꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯀꯞꯄꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯦꯝꯃꯤ꯫
ꯏꯃꯧꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯅ ꯊꯦꯝꯃꯤ ꯇꯣꯝꯕ ꯀꯞꯄ ꯂꯦꯞꯇꯦ ꯁꯣꯝꯗꯁꯨ ꯁꯨꯁꯤꯂꯥꯒ ꯃꯃꯥꯒꯗꯣ ꯃꯄꯥꯅ ꯌꯥꯝꯅ ꯆꯩꯗꯨꯅ ꯉꯥꯡꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯨꯁꯤꯂꯥ ꯇꯣꯝꯕ ꯂꯩꯇꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯁꯨꯁꯤꯂꯥꯕꯨ ꯀꯂꯛ ꯄꯦꯟꯕꯁꯨ ꯌꯥꯎꯏ ꯐꯖꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯀꯅꯥꯝꯇꯅ ꯇꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯃꯄꯥꯅ ꯁꯨꯁꯤꯂꯥꯕꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯗꯨꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯊꯤꯟꯅꯅꯕ ꯍꯥꯏ ꯑꯗꯨꯕꯨ ꯁꯨꯁꯤꯂꯥ ꯏꯀꯥꯏꯕꯅ ꯌꯥꯔꯝꯗꯦ ꯁꯣꯝꯗꯁꯨ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯨꯁꯤꯂꯥꯕꯨ ꯂꯧꯔꯨꯅꯕ ꯍꯥꯏꯕ ꯑꯗꯨ ꯇꯣꯝꯕꯅ ꯌꯥꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯁꯨꯁꯤꯂꯥꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯥꯅ ꯇꯧꯔꯨꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯖꯔꯛꯂꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃ ꯇꯣꯝꯕꯒꯤ ꯏꯃꯥ ꯍꯣꯏꯅ ꯁꯨꯁꯤꯂꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯍꯜ ꯂꯃꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯨꯁꯤꯂꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯧꯅꯗꯅꯕ ꯍꯥꯏꯖꯔꯝꯃꯤ ꯁꯨꯁꯤꯂꯥꯁꯨ ꯃꯅꯦꯝꯄꯣꯛꯇ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯔꯛꯏ ꯃꯇꯝ ꯈꯔꯗꯤ ꯇꯣꯝꯕꯒ ꯁꯨꯁꯤꯂꯥꯒ ꯋꯥ ꯉꯥꯡꯅꯗꯦ ꯁꯨꯁꯤꯂꯥ ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯌꯥꯍꯧ ꯉꯜꯂꯦ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯝꯃꯤ ꯀ꯭ꯋꯥ ꯖꯔꯗꯥ ꯇꯂꯞꯁꯨ ꯂꯦꯞꯈ꯭ꯔꯦ ꯁꯝꯁꯨ ꯀꯛꯈꯤꯗ꯭ꯔꯦ ꯁꯨꯁꯤꯂꯥꯒꯤ ꯃꯊꯧ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯣꯝꯕꯁꯨ ꯁꯨꯁꯤꯂꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯇꯣꯝꯕꯒ ꯁꯨꯁꯤꯂꯥꯒꯁꯨ ꯗꯥꯛꯇꯔ ꯇꯥꯟꯅꯕ ꯂꯦꯞꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯁꯨꯁꯤꯂꯥ ꯌꯥꯝꯅ ꯐꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯅꯦꯝ ꯃꯀꯨꯅ ꯍꯩꯇꯕ ꯀꯌꯥ ꯇꯥꯛꯄꯤꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯕꯅ ꯃꯃꯥꯒ ꯃꯄꯥꯒ ꯀꯣꯜꯍꯧꯔꯦ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒ ꯃꯆꯥꯁꯤꯡꯒ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯊꯥꯡꯅꯗꯨꯅ ꯄꯨꯟꯅ ꯆꯥꯕꯗꯤ ꯂꯦꯞꯇꯦ ꯁꯨꯁꯤꯂꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯜꯂꯦ ꯇꯣꯝꯕꯅ ꯁꯨꯁꯤꯂꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕ ꯃꯇꯧ ꯃꯄꯥ ꯃꯃꯥꯕꯨ ꯅꯤꯡꯖꯕ ꯑꯗꯨꯗ ꯇꯣꯝꯕ ꯑꯃꯗꯤ ꯃꯃꯧ ꯁꯨꯁꯤꯂꯥꯕꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ